Mayamba Kurumzari, Adonang Virus Impact News, Niye Raj Nongthongbam, Manung Hutna Hariba 360-degree analysis of news and events. Ta Mayamba Taram Nokcheri, Ngasi Si Thangjanumini, Thangjanumitki, Ngasi special edition Sida, who is special panelist, special guest Hum Lakton Lere, Hariba, special guest Humasi, Handak the Equitana, Loshan Kipatangariba, Manipur State Kala Academy, Sindona Pantokiba, Nipu Marirak Suba, All Manipur Sumang Lila Festival 2015-16 da. Ahanba koigi production haidi khwaidagi phaba chahi sigi lila ni haina select tawkhraba adum laba lila ENAMMA hariba lila sigi koigi crew amadi cast sing ni ahamakta dai welcome tawjage lila asibu takpi tambi khiba koi yam maru iba lila sigi koigi luchingbo ibe khiba koigi director chahi sigi so best director ta khiba ENAMMA hariba lila sigi damakta best director gi koigi ming phangbi khraba koigi oja koigi playwright koigi drama gi script mayamo iba dum ba koigi Ozam Khangni, Yumnam Rajendrani, Uzara Jendra Nokcheri, welcome to the show. Appreciate your joining. Also joining us, hi Riba ENAMMA Hariba Chaisi, quite a popular Lasigi, quite a Paba, actor Highness Sokoi, Lobby Krabadu Hariba, ENAMMA Hariba Lasida, Chinkangan, Bagi Saktam Langbi Kiba, Manipurimiam Na Maruina Hasina, quite a Panova, actor singing Manudamo Viriba, Yunam Arun Kumarni, Arun Kumar Taram Nokcheri. Welcome to the show. Appreciate your joining too. Also joining us, Lila Asiki, ENAMMA Hariba Lasida. ENAMMA ani humdi yarum baya adubu ENAMMA amma sakhiba maruiba khogi ENAMMA amma oibikhiba memtom bigi role lobikhiba aduga best second best actress ki khogi mingthol su phangbikraba Senjam Dipsan busu taram nokcheri. Welcome to the show. Thank you. Appreciate your joining too. Thank you. Ado ahan ba question se khoi lilasiba takpi tambikhiba lilasiba ibikhiba haiba tare khoi oja Ozara Jendra the Galaxy Oza, Hariba Lilasi, Taki Tambu, Ozani Am Chopper, or Lilobi to Aduda Lactring, the Maru in a Lilasi, ENAMMA Habi Lilasicari, or Doribano Masi, what is ENAMMA all about? Haitan is a hand, straight and open question. Zakari Obidian ENAMMA. Peacemaker Artist Association on the Manipur State Kala Academy ki Nipumari, Laksuba, Old Manipur Sumangila. Festival and competitions the way sharuk yare masi ENAMMA si iribsi Ranjit Ningthauja. Okay. Aduga ilasigi direction tawbagi thaudang lori duna ai isani. Ada wari asi Manipur gi mung manung da maruoina tampakta Leiriba Maitai Imung Manung Singi Yumbalon Singda Kaidungba Yamna Maru but Nan Tok Payataba Adum Matamama Ibadi Yam legend or cosmological or mythological period Tagi Hona Yumama Palabadi Ebbing an agglomerate Torabadi house. Old members sing adugi manungda mawumalai society ama haibase subnadagi mi ani khakna sembani haibadi nupa amaga nupi amagana semi hariba gender ani sina family ama khak sema aga imung semdorimni imung kayana kolup sem kadorimni Kolup kaya aduna laikai semdorimni laikai kaya na khungang semdorimni khungang kaya punjalakanda subdivision jila district aduga Manipur state ama semdorini sakot pagi civilization gi sabatya nupi gi lamchat phajaba madugi magi eternity oiba chastity oiba yam idealism oiba yam spiritual oiba yam courageous oiba Yam debonen noiba. No lukpa adigi motherhood noiba. Mother magi. Sigumba character si yaw nanaba hidana. Aiba playwright Ranjit Ningthauja Sina ila sida magi structure si character ilakpa story plot established torpada yawi. Mada aina ahanba tawbase moy ay angang isya nipa Arun Sulay, Aduga Isha, Dipsan Su, Pandum Mayana, Masuli. Although Makoishi Amba Sagalamutum, the character Gimatumina, Edilila rehearsals here, rehearsal space that's howdy.
ꯃꯣꯏꯁꯤ ꯍꯥꯟꯅ ꯁ꯭ꯇꯥꯏꯜ ꯃꯣꯏꯒꯤ ꯄꯣꯠ ꯀꯦꯔꯦꯛꯇꯔꯁꯤ ꯀꯃꯥꯏꯅ how to roll the characters ꯀꯦꯔꯦꯛꯇꯔꯁꯤ ꯀꯃꯥꯏꯅ ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯄꯤꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯒꯤꯗꯃꯛꯇ ꯄꯣꯠꯁꯤ ꯑꯦꯛꯆꯨꯑꯦꯜ ꯔꯤꯌꯦꯂꯤꯇꯤꯗ ꯍꯥꯟꯅ ꯊꯥꯖꯤꯜꯂꯒ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯌꯦꯡꯉꯦ ꯑꯗꯒꯤ ꯑꯃꯨꯛ ꯗꯤꯞꯁꯟꯁꯤ ꯃꯥ ꯏꯅꯝꯃ ꯁꯥꯗꯣꯏꯅꯤ ꯃꯧ ꯁꯥꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯤꯂꯥ ꯇꯝꯃꯤꯁꯦ ꯍꯥꯎꯕꯤꯖꯝ ꯃꯪꯒꯦ ꯃꯈꯣꯡꯗꯩꯗ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯐꯕ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧ ꯂꯩꯕ ꯄꯤꯁ ꯃꯦꯀꯔ ꯑꯥꯔꯇꯤꯁꯁꯤꯗ ꯐꯣꯔ ꯗ ꯂꯥꯁ ꯃꯣꯔ ꯗꯦꯟ 10 ꯏꯌꯔꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯄꯦꯇ꯭ꯔꯣꯅꯦꯖꯅꯤ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯗꯤꯞꯁꯟꯁꯦ ꯃꯧ ꯑꯃꯒꯨꯝꯅ ꯋꯥꯛ ꯇꯧꯍꯜꯂꯕꯅꯤ ꯍꯥꯏꯗꯤ ꯔꯤꯌꯦꯂꯤꯇꯤꯗ ꯃꯥꯁꯤ ꯅꯨꯄꯤꯒꯤ ꯐꯤꯃꯦꯜ ꯀꯦꯔꯦꯛꯇꯔꯗ ꯑꯗꯨꯝ ꯇꯧꯔꯒ ꯃꯧ ꯑꯃꯅ ꯀꯔꯤ ꯇꯧꯕ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯕ ꯃꯣꯏ ꯌꯨꯝꯗꯁꯨ ꯁ꯭ꯇꯣꯔꯤꯅꯤ ꯌꯨꯝ ꯃꯜꯇꯤ ꯁ꯭ꯇꯣꯔꯤ ꯁꯥꯕꯅꯤ ꯀꯩꯔꯥꯛꯀꯗꯒꯤ ꯀꯨꯝꯊꯕ ꯀꯩꯗꯧꯕ ꯑꯗꯩ ꯋꯥꯏ ꯇꯩꯕ ꯆꯞ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯨꯒꯤ ꯑꯥꯏꯗꯤꯌꯥ ꯀꯣꯟꯁꯦꯞꯁꯤ ꯐꯪꯉꯀꯥꯟꯗ ꯏꯅꯝꯃꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯔꯤꯍꯔꯁꯦꯜ ꯁ꯭ꯄꯦꯁꯇ ꯔꯤꯍꯔꯁꯦꯜ ꯍꯧꯏ ꯑꯗꯨꯒ ꯂꯤꯂꯥꯁꯤ ꯃꯥ ꯏꯔꯛꯏꯕꯁꯤꯅ ꯃꯊꯪ ꯃꯊꯪ ꯁꯨꯝ 이ꯔꯛꯄꯗ ꯃꯥꯒꯤ ꯂꯤꯂꯥꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯦꯔꯤꯌꯥ ꯑꯗꯨꯒ ꯂꯤꯂꯥꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕꯗꯤ ꯂꯤꯂꯥ ꯍꯥꯏꯁꯤꯃꯛꯇꯕꯨ ꯀꯟꯐ꯭ꯂꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯣ ꯃꯨꯛꯅꯕ ꯆꯤꯡꯒꯥꯏꯅꯕ ꯊꯦꯡꯒꯥꯏꯅꯕ ꯌꯩꯈꯥꯏꯅꯔꯀꯥꯟꯗ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯀꯨꯝꯍꯩ ꯑꯗꯨ ꯅꯨꯡꯉꯥꯏꯍꯟꯒꯦꯗꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝ ꯀꯟꯅ ꯌꯦꯡꯕ ꯇꯥꯏ ꯑꯏꯕ ꯃꯥꯅꯁꯨ ꯑꯗꯨꯝ ꯀꯟꯐ꯭ꯂꯤꯛꯁꯤ ꯁꯦꯝꯖꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯂꯤꯂꯥꯗꯨꯒꯤ ꯃꯥꯒꯤ ꯃꯁꯥ ꯃꯑꯣꯡꯗꯨꯒꯤ ꯃꯥꯒꯤ ꯇ꯭ꯔꯦꯛ ꯂꯥꯏꯟꯗꯨꯗ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯃꯨꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯀꯦꯔꯦꯛꯇꯔꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯉꯒ ꯌꯥꯝꯅ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕ ꯗꯥꯏꯂꯣꯛ ꯋꯥꯍꯩꯒꯁꯤ ꯑꯃꯨꯛ ꯁꯦꯝꯃꯒ ꯑꯃꯨꯛ ꯍꯩꯍꯟꯕ ꯑꯗꯒꯤ ꯍꯥꯟꯅ ꯌꯥꯎꯔꯝꯕꯗ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯔꯤꯂꯤꯚꯦꯟꯠ ꯑꯣꯏꯗꯕ ꯏꯀꯣꯅꯣꯃꯤ ꯑꯣꯏꯗꯕ ꯄꯣꯠ ꯗꯥꯏꯂꯣꯛ ꯑꯃꯅꯤꯒꯁꯨ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯔꯀꯥꯟꯗ ꯂꯤꯂꯥꯁꯤ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯁꯦ ꯐ꯭ꯔꯣꯝ ꯇꯣꯞ ꯇꯨ ꯇꯣ ꯍꯦꯛꯇ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯂꯤꯂꯥꯅꯤ ꯑꯗꯨ ꯑꯩ ꯑꯦꯛꯇꯔꯁꯤꯡꯅ ꯋꯥꯈꯜ ꯐꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯗꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯀꯌꯥ ꯇꯧꯗꯦ ꯂꯤꯂꯥꯗ ꯍꯦꯔꯣꯒꯤ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯒꯤ ꯇꯧꯗꯦ ꯑꯩ ꯍꯥꯏꯕꯨ ꯑꯣꯟꯂꯤ ꯇꯨ ꯒꯤꯞ ꯗ ꯇ꯭ꯔꯦꯛ ꯍꯥꯎ ꯇꯨ ꯁ꯭ꯇꯦꯞ along the track ꯍꯥꯏꯗꯤ ꯃꯥꯏ ꯑꯩꯅ ꯄꯤꯔꯤꯕ ꯇ꯭ꯔꯦꯛꯇꯨꯗ ꯅꯪ ꯀꯃꯥꯏꯅ ꯆꯠꯀꯗꯒꯦ ꯃꯁꯥꯅ ꯏꯟꯚꯦꯟ ꯇꯧꯖꯕ ꯏꯟꯚꯦꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩ ꯇꯧ ꯇꯝꯃꯗꯤ ꯑꯩ ꯃꯥꯜꯂ ꯊꯣꯛꯂꯛꯑꯅꯤ ꯃꯥꯒꯤ ꯏꯟꯇꯨꯏꯁꯟꯗꯣ ꯄꯨꯛꯅꯤꯡꯗꯒꯤ ꯂꯩꯕ ꯃꯥꯏ ꯄꯨꯛꯅꯤꯡꯒꯤ ꯏꯟꯇꯨꯏꯠ ꯇꯧꯔꯛꯄꯗꯨ ꯁ꯭ꯄꯣꯟꯇꯦꯅꯁꯂꯤ ꯑꯣꯖꯥꯅ ꯂꯝꯕꯤꯁꯤ ꯇꯥꯛꯄꯤꯔꯒ ꯂꯝꯕꯤꯁꯤꯗ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯛꯇꯤꯚ ꯏꯟꯇꯨꯏꯁꯟ ꯃꯌꯥꯝꯗꯨꯅ ꯍꯣꯠꯅꯖꯧ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯊꯪ ꯀꯣꯏꯁꯟꯁꯦ ꯑꯩ ꯀꯩꯅꯣ ꯑꯣꯖꯥꯗ ꯑꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯝꯗ꯭ꯔꯦꯅ ꯑꯩ ꯁ꯭ꯂꯥꯏꯠꯂꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯋꯦ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠ ꯇꯧꯕꯤꯔꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯛꯁꯦ ꯄꯤꯕꯤꯔꯒ ꯇ꯭ꯔꯦꯛꯁꯤꯗ ꯏꯁꯥꯅ ꯆꯠꯆꯧ ꯍꯥꯏꯕꯅꯤ ꯑꯩ ꯃꯊꯪꯁꯤ ꯑꯔꯨꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯔꯨꯟ ꯍꯟꯗꯛꯀꯤ ꯏꯅꯝꯃ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏ ꯄꯤꯁ ꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯠ ꯂꯤꯂꯥꯁꯨ ꯇꯥꯈ꯭ꯔꯦ ꯏꯁꯥꯁꯨ ꯕꯦꯁꯠ ꯑꯦꯛꯇꯔ ꯇꯥꯕꯤꯈ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯏꯅꯝꯃ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯐꯤꯃꯦꯜ ꯀꯦꯔꯦꯛꯇꯔꯗ ꯕꯦꯁ ꯇꯧꯈꯤꯕ ꯂꯤꯂꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯕꯦꯁꯠ ꯑꯦꯛꯇꯔꯒꯤ ꯔꯣꯜꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯤꯡꯊꯣꯜꯁꯤ ꯐꯪꯉꯕꯅꯤꯅ ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯨ ꯌꯥꯝ ꯆꯥꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤꯗ ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯔꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯀꯔꯤꯅꯣ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩ IAS ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯏꯕ ꯌꯨꯝ ꯑꯃꯒꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯑꯒ ꯏꯃꯨꯡꯗꯨꯒꯤ ꯐꯠꯇꯕꯁꯦ ꯃꯥꯏ ꯅꯨꯄꯥꯗ ꯑꯃꯨꯛ ꯍꯥꯏꯗꯕ ꯃꯥꯏ ꯅꯨꯄꯥꯅ IAS ꯑꯣꯐꯤꯁꯥꯔꯅꯤ ꯊꯕꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯐꯕꯗ ꯁꯨꯝ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯗꯤ ꯂꯣꯏ ꯈꯪꯉꯦꯕ IAS ꯑꯣꯐꯤꯁꯥꯔꯁꯦ ꯃꯥꯒꯤ ꯐꯤꯂꯤꯡꯁꯦ ꯑꯗꯣ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯗꯕ ꯄꯣꯠꯁꯦ ꯑꯗꯨ ꯃꯥꯏ IAS ꯑꯣꯐꯤꯁꯥꯔ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯀꯔꯤꯅꯣꯗꯣ ꯃꯥꯅꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯖꯕ ꯏꯃꯨꯡꯒꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯅ ꯐꯠꯇꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯃꯄꯥꯅ ꯉꯥꯡꯉꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅꯗꯤ ꯊꯃꯣꯏꯅꯨꯡꯗ ꯊꯝꯖꯤꯜꯂꯒ ꯉꯥꯡꯊꯣꯛꯄꯗꯅ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯐꯕ ꯉꯥꯛꯇ ꯉꯥꯡꯕ ꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯁꯥꯒꯠꯄꯅꯦ ꯑꯣꯖꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯤꯕꯅꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏ ꯀꯞꯄꯁꯨ ꯖꯁ ꯈꯔ ꯑꯦꯖꯨꯀꯦꯇꯦꯠ ꯄꯔꯁꯟ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯨ ꯄꯤꯌꯣꯔ ꯇꯥꯔꯒ ꯀꯞꯄꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩ ꯑꯦꯖ ꯑꯦ IAS ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯗ ꯐꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯤꯁꯦ ꯇꯥꯗꯕꯤ ꯑꯗꯩꯗꯤ ꯇꯥꯔꯁꯨ ꯑꯃꯈꯛꯇꯒꯨꯝꯕ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯁꯥꯒꯠꯄꯁꯤꯗ ꯌꯥꯝꯅ
ꯌꯥꯝꯅ ꯋꯥꯈꯤ ꯁꯤꯒꯤ ꯂꯤꯂꯥꯁꯤꯒꯤꯗ ꯔꯣꯜꯁꯦ ꯑꯩꯅ ꯍꯥꯟꯅ ꯂꯧꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯁ꯭ꯂꯥꯏꯠꯂꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯤꯒꯤ ꯂꯤꯂꯥꯁꯦ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯑꯦꯖ ꯑꯩꯅꯁꯨ ꯋꯥꯈꯜ ꯈꯜꯂꯦ ꯑꯣꯖꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯅꯦ ꯀꯦꯔꯦꯛꯇꯔꯗꯣ ꯁꯥꯒꯠꯂꯣ ꯑꯦꯖ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯀꯞꯄ ꯇꯥꯔꯒꯁꯨ ꯍꯥꯎ ꯇꯨ ꯀꯃꯥꯏꯅ ꯀꯞꯀꯗꯒꯦ ꯑꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯈꯜꯂꯦ ꯑꯗꯒꯤ ꯑꯩꯅ ꯑꯣꯖꯥꯗꯁꯨ ꯍꯪꯖꯕꯅꯦ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯞꯇꯕꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠ ꯑꯩ ꯌꯥꯏ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯁꯥꯒꯠꯀꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯡꯁꯇ ꯑꯩꯅ ꯁꯥꯟꯅꯈꯤꯕꯅꯦ ꯁꯤ ꯂꯤꯂꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯂꯤꯂꯥꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯡꯕ ꯀꯥꯟꯁꯦ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯕꯥꯕꯣꯛꯅ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯋꯦ ꯁꯛꯁꯦꯁ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯐꯦꯁꯇꯤꯚꯦꯜꯗ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ 14-15 ꯁꯥꯟꯅꯔꯝꯃꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯏꯞ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯥꯟꯅꯔꯀꯥꯟꯗ ꯇꯞ ꯇꯞꯅ ꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛꯇ ꯐꯦꯁꯇꯤꯚꯦꯜꯒ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯩ ꯑꯣꯖꯥꯅꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯜꯂꯛꯑꯦ ꯁꯨꯝ ꯆꯠꯂꯒ ꯑꯗꯩꯗꯤ ꯑꯣꯖꯥ ꯁꯤꯒꯤ ꯑꯍꯣꯕ ꯄꯕ꯭ꯂꯤꯛꯅ ꯁꯤꯒꯨꯝꯃꯥꯏꯅ ꯍꯥꯏꯅꯩ ꯑꯣꯖꯥꯅ ꯗꯥꯏꯂꯣꯛ ꯈꯔ ꯏꯔꯛꯑꯦ ꯑꯗꯨ ꯍꯥꯞꯆꯜꯂꯒ ꯑꯦꯛ ꯇꯧꯔꯒ ꯁꯦꯝꯃ ꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯎꯠꯂꯨꯕ ꯄꯔꯐꯣꯔꯃꯦꯟꯁ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯁꯟ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯄꯕ꯭ꯂꯤꯛ ꯀꯝꯄꯜꯁꯔꯤ ꯔꯤꯑꯦꯛꯁꯟꯒꯤ ꯃꯇꯨꯡ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯊꯪ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯁꯥꯕꯤꯈꯤꯕ ꯃꯌꯥꯝꯅꯁꯨ ꯄꯥꯟꯗꯨꯝ ꯍꯥꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯦꯒꯥ ꯀꯥꯏꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏ ꯗꯤꯞꯁꯟꯗ ꯂꯥꯛꯆꯒꯦ ꯍꯟꯗꯛꯀꯤ ꯔꯣꯜꯁꯦ ꯏꯅꯝꯃꯒꯤ ꯔꯣꯜꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯗꯤꯞꯁꯟꯅ ꯁꯥꯕꯤꯈ꯭ꯔꯦ ꯃꯁꯤ ꯀꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯈꯤ ꯑꯣꯖꯥꯅꯕꯨꯗꯤ ꯇꯥꯛꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯦ ꯃꯈꯣꯡꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯇꯥꯔꯦ ꯑꯦꯄ꯭ꯔꯦꯟꯇꯥꯏꯁꯤꯞꯀꯤ ꯃꯑꯣꯡꯗ ꯄꯨꯔꯥ ꯑꯩꯈꯣꯏ ꯃꯧ ꯑꯃꯒꯤ ꯔꯣꯜꯗ ꯃꯗꯨ ꯂꯤꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯄ꯭ꯂꯦ ꯇꯧꯔꯛꯄꯅꯤ ꯍꯥꯏ ꯃꯁꯤ ꯀꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕꯤꯈꯤ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯣꯖꯥ ꯔꯟꯖꯟ ꯏꯕ ꯂꯤꯂꯥꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯏꯅꯝꯃ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯥ ꯁꯤ ꯊꯣꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯑꯩ ꯉꯁꯥꯏꯒꯤ ꯃꯦꯝꯇꯣꯝꯕꯤꯅ ꯑꯩ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯥꯏꯕꯀꯣ ꯃꯦꯝꯇꯣꯝꯕꯤꯁꯦ ꯑꯣꯏꯅ ꯊꯣꯟꯁꯤꯔꯥ ꯍꯥꯏꯅ ꯃꯥ ꯋꯥꯈꯜ ꯈꯜꯂꯝꯃꯦꯕ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯂꯩ ꯃꯥꯜꯂꯦꯕ ꯁꯤ ꯏꯅꯝꯃ ꯍꯥꯏꯕꯒꯤ ꯂꯤꯂꯥꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗꯨꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯔ ꯄꯛꯆꯒꯅꯤ ꯈꯣꯠꯀꯅꯤꯅ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ ꯄꯤꯔꯛꯑ ꯃꯇꯨꯡꯗ ꯑꯩ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯏꯪ ꯇꯞꯄ ꯑꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯦꯂꯦꯟꯒꯨꯝꯕ ꯑꯗꯒꯤ ꯀꯣꯃꯦꯗꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯤꯡ ꯂꯦꯝꯕꯒꯤ ꯄꯣꯠ ꯍꯥꯏꯗꯤ ꯐꯅ ꯃꯌꯥꯝ ꯐꯠꯇ꯭ꯔꯒ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯐꯠꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯇꯧ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯏ ꯃꯋꯥꯗꯨꯗꯗꯤ ꯐꯠꯇꯕ ꯄꯣꯠꯁꯦ ꯇꯥꯍꯟꯗꯕ ꯃꯄꯨꯔꯣꯏꯕꯗꯨꯗꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯐꯨꯝꯖꯤꯜꯂꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯋꯥꯔꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯅꯝꯃ ꯁꯥꯗꯣꯔꯤ ꯄꯣꯠꯅꯤꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯎ ꯇꯨ ꯍꯥꯏꯗꯤ ꯆꯤꯡ ꯂꯦꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯅꯝꯃ ꯑꯩꯈꯣꯏ ꯌꯥꯝ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯏꯅꯝꯃꯁꯦ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯁꯨꯝꯕ ꯃꯈꯜꯒꯤ ꯏꯅꯝꯃꯁꯦ ꯔꯤꯌꯦꯜ ꯂꯥꯏꯐꯇꯕꯨ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯑꯀꯣꯏꯕꯗ ꯏꯁꯥꯒꯤ ꯁꯨꯝ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯂꯩꯌꯦꯅ ꯈꯟꯕ ꯁꯨꯝꯕ ꯃꯈꯜꯒꯤ ꯏꯅꯝꯃ ꯅꯠꯇ꯭ꯔꯒ ꯁꯨꯝꯕ ꯃꯈꯜꯒꯤ ꯃꯧꯁꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯝꯄ꯭ꯂꯤꯠ ꯄꯦꯀꯦꯖ ꯑꯃ ꯃꯤ ꯑꯃꯗ ꯑꯣꯏꯅ ꯊꯦꯡꯅꯕꯤꯕ ꯂꯩꯔꯕ꯭ꯔꯥ ꯈꯔ ꯃꯧ ꯑꯃꯃꯝꯗ ꯌꯥꯎꯋꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩꯕꯤꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯝ ꯌꯥꯎꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯤꯂꯥꯁꯤ ꯎꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯧꯁꯤꯡꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯆꯟꯅꯨꯄꯤ ꯈꯪꯗꯦ ꯃꯆꯦ ꯈꯪꯗꯦ ꯃꯅꯦꯝꯕꯨ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯑꯣꯠꯄꯤꯕ ꯈꯣꯠꯄꯤꯕ ꯇꯧꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯚꯥꯕꯣꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯃꯈꯣꯏ ꯃꯁꯥ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯐꯥꯎꯔꯤꯕ ꯐꯤꯜꯗꯣ ꯑꯗꯨ ꯚꯥꯕꯣꯛꯁꯤ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯄꯥꯜꯂꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯞꯄꯒꯤ ꯆꯥꯡꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯂꯥꯁ ꯑꯩ ꯗꯥꯏꯂꯣꯛ ꯌꯥꯝ ꯌꯥꯎꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯔꯤꯌꯦꯛꯁꯟꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯛ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯔꯤꯌꯦꯛꯁꯟꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯈꯥ ꯑꯣꯖꯥꯗ ꯂꯥꯛꯆꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤꯒꯤ ꯏꯅꯝꯃ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯍꯣꯏ ꯐꯥꯔꯁ ꯇꯥꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯩ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯕꯨꯗꯤ ꯈꯔ ꯎꯠꯈꯤꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯌꯦꯡꯍꯧꯗꯕ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯟꯅꯕ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯑꯅꯤꯃꯛ ꯌꯥꯎꯕꯤꯔꯕꯅꯤꯅ ꯂꯤꯂꯥꯁꯤꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯏꯅꯦꯛ ꯇꯧꯕꯤꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯣꯀꯦ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯇ꯭ꯔꯦꯂꯔ ꯍꯥꯏꯒꯗ꯭ꯔꯥ ꯇꯤꯖꯔ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯇꯤꯖ ꯇꯧꯕꯤꯌꯣ ꯑꯦꯅꯤ ꯁꯤꯟ ꯌꯥꯅꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯕ ꯀꯩꯅꯣꯝꯈꯛ ꯑꯩꯈꯣꯏꯅꯤꯒꯤ ꯁꯤꯟꯗ ꯑꯩꯅ ꯐꯨꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯁꯥ ꯏꯊꯟꯇ ꯐꯨꯖꯟꯖꯕ ꯑꯣꯀꯦ ꯏꯁꯥꯗ ꯐꯨꯖꯕ ꯏꯁꯥꯗ ꯐꯨꯖꯟꯖꯕ ꯍꯥꯏꯅꯕ ꯂꯩ ꯀꯩꯅꯣ ꯑꯁꯦꯡꯕ ꯃꯤꯗꯤ ꯃꯥꯏ ꯅꯨꯄꯤ ꯐꯨꯏꯌꯦꯅ ꯅꯨꯄꯤ ꯃꯣꯟꯗ ꯐꯨꯕ ꯁꯥꯗꯅꯕ ꯑꯗꯨꯅ ꯑꯄꯪꯕ ꯃꯤꯅ ꯃꯥꯏ ꯅꯨꯄꯤꯗ ꯐꯨꯏꯌꯦꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯖꯥ ꯔꯟꯖꯟꯅꯁꯨ ꯊꯝꯕꯤꯔꯤꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯁꯥ ꯃꯊꯟꯇ ꯀꯦꯔꯦꯛꯇꯔꯁꯤꯗ ꯍꯧꯖꯤꯛ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯃꯥꯏ ꯅꯨꯄꯤꯁꯦ ꯐꯨꯕ ꯁꯥꯕ
ꯀꯥ ꯑꯃꯗ ꯆꯤꯡꯁꯤꯜꯂꯒ ꯀꯥꯗꯨꯒꯤ ꯄꯥꯔꯇꯤꯁꯟꯁꯦ ꯊꯣꯡ ꯑꯃ ꯄꯥꯜꯂꯦ ꯑꯗꯣ ꯌꯥꯝ ꯂꯥꯎ ꯂꯣꯟꯁꯤꯜꯂꯒ ꯐꯨꯕ ꯁꯥꯏꯅꯦ ꯃꯣꯏ ꯃꯃꯥꯡꯗ ꯏꯁꯥꯏꯇꯅ ꯐꯨꯖꯟꯖꯕ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔ ꯃꯦꯝꯇꯣꯝꯕꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡ ꯀꯩꯅꯣ ꯇꯧꯕꯤ ꯑꯗꯩꯗꯤ ꯃꯣꯏꯒꯤꯅꯦ ꯃꯃꯥꯡꯁꯤꯗ ꯃꯆꯟꯅꯨꯄꯤꯒ ꯃꯄꯥꯒꯒꯤ ꯃꯣꯏ ꯑꯅꯤꯁꯤ ꯉꯥꯡꯅꯔꯦ ꯃꯥꯒꯤ ꯅꯪꯒꯤꯅꯦ ꯅꯨꯄꯤꯁꯤ ꯈꯔ ꯋꯥꯔꯛꯎꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯇꯧꯔꯦ ꯑꯗ ꯑꯩꯅ ꯋꯥꯈꯜꯁꯦ ꯗꯤꯁꯥꯏꯠ ꯇꯥ ꯂꯥꯎꯅ ꯇꯧꯔꯛꯄꯅꯦꯕ ꯍꯥꯎ ꯇꯨ ꯃꯦꯅꯦꯖ ꯑꯦꯖ ꯑꯦ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯥꯁꯦ ꯊꯤꯡꯀꯤꯡꯁꯦ ꯀꯩꯅꯣ ꯈꯜꯂꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯦꯡ ꯑꯃ ꯇꯧꯁꯦ ꯃꯣꯏ ꯑꯅꯤꯅ ꯐꯨꯔꯦ ꯃꯣꯏꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯉꯥꯡꯉꯣ ꯈꯣꯠꯂꯣ ꯇꯧꯔꯦ ꯍꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯆꯤꯡꯁꯜꯂꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯇꯥꯛ ꯂꯥꯎ ꯅꯝꯁꯜꯂꯦ ꯑꯗꯨꯒ ꯊꯣꯡꯁꯦ ꯇꯥꯛ ꯂꯥꯎꯅ ꯂꯣꯟꯁꯜꯂꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯈꯨꯝꯃꯣ ꯅꯠꯇꯦ ꯇꯥꯃꯣ ꯊꯥꯖꯜꯂꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯇꯥꯃꯣ ꯈꯣꯡ ꯀꯣꯜꯂ ꯀꯞꯄꯦ ꯑꯗꯨꯗꯒꯤ ꯃꯣꯏ ꯃꯆꯟꯅꯨꯄꯤꯒ ꯃꯄꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯃꯒꯤ ꯕꯥꯔꯁꯤ ꯃꯔꯨꯝꯗ ꯇꯥꯔꯒ ꯑꯩ ꯐꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯈꯛꯇ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯈꯣꯡ ꯀꯣꯟꯕꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯧꯈꯠꯄꯤꯔꯀꯥꯟꯁꯤꯗ ꯃꯄꯤ ꯇꯩꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯑꯦꯛꯇꯤꯡ ꯀꯩꯅꯣꯈꯛ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯡꯁꯤ ꯇꯞꯅ ꯍꯥꯡꯇꯣꯛꯑꯦ ꯑꯩ ꯉꯁꯥꯏ ꯂꯣꯟꯁꯤꯟꯈꯤꯕ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯀꯥꯟꯗ ꯃꯆꯟꯅꯨꯄꯤꯒ ꯃꯄꯥꯒꯗꯣ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯉꯦ ꯃꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯀꯧꯔꯦ ꯃꯁꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯇꯥꯃꯣ ꯋꯥꯔꯧꯗꯦ ꯇꯥꯃꯣ ꯑꯩ ꯑꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯑꯃꯠꯇ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯔꯥ ꯃꯦꯝꯇꯣꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯏꯅꯝꯃ ꯃꯤꯡꯊꯣꯜ ꯄꯤꯔꯛꯄꯗ ꯁꯤꯒꯨꯝꯕ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯏꯅꯝꯃ ꯍꯥꯏꯕꯁꯦ ꯅꯧꯅ ꯇꯦꯜꯂꯛꯂꯤꯕ ꯁꯥꯒꯩ ꯑꯗꯨꯒꯤ ꯍꯌꯦꯡꯒꯤ ꯌꯨꯝꯐꯝꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯁꯥꯒꯩꯁꯤꯒꯤ ꯌꯨꯝꯐꯝꯅꯤ ꯅꯪꯒꯤ ꯂꯩꯍꯥꯎꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯦꯟꯕꯤꯔꯕꯗꯤ ꯃꯗꯨꯕꯨ ꯀꯧꯒꯅꯤ ꯌꯨꯝꯗꯨꯒꯤ ꯑꯁꯦꯡꯕ ꯃꯦꯝꯇꯣꯝꯕꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯖꯔꯤꯅꯦ ꯅꯪꯗꯤ ꯑꯆꯨꯝꯕꯅꯦ ꯑꯩꯅ ꯅꯪꯕु ꯊꯥꯖꯔꯤꯅꯦ ꯃꯦꯝꯇꯣꯝꯕꯤ ꯀꯞꯀꯅꯨ ओके याम नुंगाइजे अदो ओसा मतंग से दाइ लाक्सनिगी से यामना आइडियलिस्टिक ओइबा कोई रियल लाइफ तो सुमाइना थोगदी फनी को हाइबगी वाखल मानबा कोई कैरेक्टर हाइगदरा इनमगी सारिबा कोई मेमतोमगी कैरेक्टर सु अरुगा मसामा कोई आईएस ऑफिसर ओइरिबा कोई चिंखै गानबगी रोल अनिमक कैरेक्टर अनिमक से हाइतारे को रियल लाइफ तो सुमबसे तसेंगना लयन खंबिबर करी हाइबनी कोई हाइनब लैदना कोई लीलादन तक सिनेमा उलिबसिदी इट इज लिटिल लार्जर देन लाइफ सिदगी खितंग तोंगानबा हेंगतपा अदुम पोट ओइन हाइ अदुगी वाखलों दो बिदरो जाना तक तसेंगना लयन खंबिबर ꯂꯩ ꯌꯥꯝ ꯂꯩ ꯏꯃꯨꯡ ꯑꯃꯒꯤ ꯃꯧꯗ ꯃꯧ ꯌꯥꯝ ꯐꯕ ꯌꯥꯝꯅ ꯏꯪꯕ ꯇꯞꯄ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯅ ꯂꯩꯕ ꯃꯉꯣꯟꯗ ꯏꯅꯔ ꯄꯣꯇꯦꯟꯁꯤꯌꯦꯂꯤꯇꯤ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇ꯭ꯔꯨꯠ ꯀꯔꯝꯕ ꯏꯅꯔ ꯇ꯭ꯔꯨꯠ ꯕ꯭ꯌꯨꯇꯤꯅꯦꯁ aesthetic beautiness yam idealism oiba chastity oiba aduga sanctity oiba achumba asengba yawba nupi lei adubu it is a very rare tang manipur da masi lila asina piri basa lila haibasi theater haibasi di punsi si reflector panido reflection from the real life nina madu real life to the reflector iba pot object sing ado picture character ma'am ado pot ado punchi sida koi punchi role sida thui banina ying iba babok se masagi nupida lila du yeng na adagi mo lila miam audience ki makta mau yauri ba masa makta pan ba pot kasi yam yaw angai masi handa kilase peacemaker tori se ai yam na good chance very good opportunity yamni ai badi masi na gui society sida achoba education nama moral education nama pi hai basi ai handa kilase da ai taseng ai practically experience to hai
Okay, hari ba lila asina ko inam hari ba lila asina ko Manipur gi miyam da nupa boiro nupi boiro mi pong khodi makta message sama yam chaw message sama maruina moral education ama pi bagi khudong chaba ama tanja ama lori aduga peacemaker artist association su hari ba tanja si ningtina utilize to khibagi mami tari hai bagi wapum ojana phondok piri break ki matung do jaga ar koi kas mayam go su khana jakhi ge break am tang lojake break yam thonjar ke impact ni su meng tan bi we will be able to participate fully in these particular competitions, and hopefully some of our office will definitely win the prize also. Public ki view da ju es madudi public works department IFCD PHED leiriba department ahum jingi office jingi mawong amda leire khole haibagi adugi kaino amasu mayam da uttanabdo madugi general kaino jima koi kitang sumaina tawbi baje dum phayen khal ऑफिस आई लौफम ने लोना मही मरों से लोग इमुंग पूरी आई ऑफिस मोलहनबाई इसान हंदू पादे मिशन से मपुंग फाहनबद अचौब थौदांग लौनिंग This is your second home, because after your home you spend around 8 to 10 hours in your office. If you keep it clean, then you will be benefited many ways. Mana nungtagi chari maru marang yaw bachingjak sing siyang. Masin hakchang gi pangal amadi liver sohan batana tana. Pok naba acidity chaba tumdabana chingba kya narak liya. Imana pirak pakchang akuk nabi hidak lai risidi lipse. Namana ba singa nungtiri party. Sanga chadrabadi sukya magya drabra. Adum na khang dramale. Masina puk naba thinbagi awa ba thohan bayai. Lipsam nungtagi chabana acidity chaba tumdaba khong haba yataba phali. Adu chak su laman le. Liver bu farabadi punsi su superhit oiri. Welcome back. Adon ingbir base Manung Hutna ni a 360-degree analysis of news and events with me Raj Rongthongbam. Manung Hutna dangasi koi wari watai tawjarmi ba si handak ta pangthok khiba nipu mari rak suba all Manipur sumang lila festival cum competition 2015-16 da koi ahan ba mana pangkraba peacemaker artist association gi lila ENAMMA hari lila si gi actor ani amadi lila subu takpi tamir ba koi oja director ni adubu mathai question ja ENAMMA sabi khiba koi pandum hari su khangna riba dipsan dalak chege dipsan hari lila si gi ko yamna maru oiba tangkak put mayam yorong ani mayam tu dagi tangkak amaka khangat pirga karam tangkak na maru haidi as an actor masigi basis ye koi liengi ba bhabok sing da yahon ma thau tai yam maru oin khanbi yobiram ba ya madu kari no adu kari ge damak tu su matem tang su to birga haidi act to bi madu su hoi matang se kaino ni khoi ningol chako bogi matang da ni okay haidi huziki matam da ningol chako bo se haidi pesa mayam haide tingaga haidi mai mai apamba mayam le dana ko ado nga sai gi le je da kangu da di khoi gi pot se haidi kaino ne ba le je da kangu da di moi da di adumba nga sai gi pesa pa mi sing duna pi bangam da pot sing do adu gi pot ne ba nga sai gi khoi yum se adu ki okay matik mabung pasina pi bangam da kudol pot oina hoi adu te nga sai gi smain tau ba ai inau pa se doctor tamhan bane ba ko okay tamam se nga sai gi khoi siam adu ki matik lai ra ba hai tare adu nga sai gi aina ningol chako ba lak mo tam da khoi gi pi amaga khudai mati amaga pi ba matam da aina ga yam harauna sina lawga chatki ba ko adu te nga sai gi mapa ga ai gi ipwa sa gi ba siga moina din ngai na le hauda ba adu da ningol chako ba gi paw ma engon da lak pa adu doctor ra matung da okay inau pasina doctor ra matung da ningol chako ba gi chako jagen ko lak pa hoi adu ma na doctor ni ko ni adu da ichi gi mang da smai taw matam da kem ta babung na khudai mati amaga phani amaga ti amaga pi matam da iche na harang chat khibdo adu ai nungai na yeng nang ni khan bra ichi gi damuk ta sanai ligam sari ba lau folona har ko pone da adu da mana tai lom khap ai da lau to hai jarake karigino nang adu luma pot mamu nangi na kok thak ta thangali ba ibungo ningol cha kau ba haibu di kum mamagi no michina lakpada ningol pi ba unaduna sak sarama harau saminaba nokminaba patharak laba nusiba mari edubu mapangal hap adu khaktani ibungo khudol chawu pikpaga masigi nusira basana bisiga mari samna hangi haidana khanganu ko ichena pamjeba haibabu
ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗ ꯏꯆꯦꯅ ꯍꯔꯥꯎꯖꯕ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯕ ꯃꯗꯨꯅꯤ ꯃꯗꯨꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯐꯖꯕ ꯅꯨꯡꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒ ꯄꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯃꯁꯤ ꯏꯟꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯊꯪꯁꯦ ꯑꯩ ꯑꯔꯨꯟꯗ ꯂꯥꯛꯆꯒꯦ ꯑꯔꯨꯟ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗ USP ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯑꯁꯤꯒꯤ ꯏꯅꯝꯃꯁꯤꯗ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇꯤ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯅꯝꯃ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠꯁꯤꯗ ꯌꯦꯡꯉꯨꯕ ꯃꯤꯁꯤꯡꯗꯨꯒꯤ 150-100ꯃꯨꯛꯇꯤ ꯂꯣꯏ ꯀꯞꯈꯤ ꯍꯥꯏꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤꯒꯤ USP ꯌꯨꯅꯤꯛ ꯁꯦꯂꯤꯡ ꯄ꯭ꯔꯣꯄꯣꯖꯤꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯍꯥꯏꯗꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯁꯤꯅ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯂꯤꯂꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ USPꯅ ꯁꯦꯂꯤꯡ ꯄ꯭ꯔꯄꯣꯖꯤꯁꯟꯅꯦꯅ ꯈꯟꯕꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯣꯠꯅꯦꯁꯦ ꯀꯩ ꯑꯣꯏꯕꯤ ꯁꯤꯒꯤ ꯂꯤꯂꯥ ꯑꯁꯤꯗꯗꯤ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯁꯦꯡꯅ ꯑꯩꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯈꯪꯖꯗꯦ ꯑꯦꯖ ꯑꯦꯟ ꯑꯦꯛꯇꯔ ꯑꯦꯖ ꯑꯦ ꯑꯦꯛꯇꯔꯒꯤ ꯑꯣꯏꯕ ꯐꯤꯂꯤꯡꯁꯇ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯁꯤ ꯑꯅꯤ ꯊꯣꯛꯄ ꯑꯗꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯀꯞꯄꯒ ꯅꯣꯛꯄꯒꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅꯩꯌꯦꯕ ꯆꯠꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯂꯦꯚꯦꯂꯤꯡꯁꯤ ꯆꯞ ꯃꯥꯟꯅꯔ ꯆꯠꯄ ꯐꯖꯅ ꯀꯞꯄꯦꯕ ꯐꯖꯅꯁꯨ ꯅꯣꯛꯑꯦꯕ ꯁꯤꯒꯤ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯍꯥꯎꯁꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯩ ꯄꯕ꯭ꯂꯤꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯏ ꯑꯦꯛꯁꯦꯞ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯤ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯔꯤꯁꯦ ꯈꯪꯀꯞ ꯑꯃ ꯀꯞꯈ꯭ꯔꯕ ꯁꯨꯡꯅꯣꯛ ꯅꯣꯛꯇ꯭ꯔꯕ ꯂꯤꯂꯥꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯀꯅꯤ ꯀꯞꯄ ꯈꯛꯇꯁꯨ ꯌꯥꯗ꯭ꯔꯤ ꯅꯣꯛꯄ ꯈꯛꯇꯁꯨ ꯌꯥꯗ꯭ꯔꯤ ꯂꯦꯚꯦꯂꯤꯡꯁꯦ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯅꯝꯃ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯤꯂꯥ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯞ ꯃꯥꯟꯅ ꯁꯦꯝ ꯇꯨ ꯁꯦꯝ 100ꯇ ꯀꯞꯄꯦꯅ 100ꯇ ꯑꯃꯨꯛ ꯅꯣꯛꯅꯦꯕ 100ꯇ ꯀꯞꯄꯤ 100ꯇ ꯑꯃꯨꯛ ꯅꯣꯛꯏ ꯍꯥꯏꯕꯅꯤ ꯆꯞ ꯃꯥꯟꯅ ꯕꯦꯂꯦꯟꯁ ꯐꯥꯏꯟ ꯇ꯭ꯌꯨꯅꯤꯡ ꯇꯧꯔꯒ ꯑꯣꯖꯥꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯅꯤ ꯑꯣꯖꯥꯗ ꯂꯥꯛꯆꯒꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯁꯥꯃꯛ ꯑꯦꯖ ꯑ ꯁ꯭ꯀꯣꯂꯔ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯊꯤꯗꯣꯛꯆꯕ ꯃꯇꯝꯗ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑ ꯁ꯭ꯀꯣꯂꯔ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯃ ꯑꯣꯏꯅ ꯐꯥꯒꯤꯁꯦ ꯀꯔꯝꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯦꯁꯤꯁ ꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯔꯤꯁꯔꯁ ꯐꯥꯏꯟꯗꯤꯡꯁ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯑꯣꯏꯅꯁꯨ ꯐꯣꯡꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯣꯃꯦꯗꯤꯁꯦ ꯀꯔꯝꯕ ꯇꯧꯒꯗꯒꯦ ꯐꯥꯒꯤ ꯀꯔꯝꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯏꯕꯤꯔ ꯃꯇꯨꯡꯁꯤꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯏꯅꯝꯃ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯃꯁꯤ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯉꯁꯥꯏ ꯑꯔꯨꯅꯁꯨ ꯇꯥꯛꯄꯤꯔꯕ ꯐꯥꯏꯟ ꯇ꯭ꯌꯨꯅꯤꯡ ꯐꯥꯏꯟ ꯕꯦꯂꯦꯟꯁ ꯑꯃ ꯑꯣꯖꯥꯅ ꯇꯧꯕꯤꯈꯤ ꯍꯥꯏ ꯃꯁꯤ ꯀꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕꯤꯈꯤ ꯀꯔꯤ ꯈꯟꯕꯤ ꯏꯁꯥꯃꯛꯇꯤ ꯀꯣꯃꯦꯗꯤꯁꯦ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯏꯃꯣꯁꯅꯦल ꯑꯣꯏꯕꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯑꯣꯖꯥ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯄꯣꯠꯁꯤ ꯀꯣꯃꯤꯛ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯍ꯭ꯌꯨꯃꯔ ꯑꯣꯏꯈꯤꯕ ꯑꯗꯨꯝꯕ ꯑꯣꯏꯔꯒꯁꯨ ꯄꯥꯟꯕꯗꯗꯤ ꯄꯣꯠ ꯑꯁꯤꯒꯤ ꯃꯦꯁꯦꯖꯅ ꯕꯨꯜꯂꯦꯠꯗꯨꯅ ꯑꯣꯗꯤꯌꯦꯟꯁ ꯑꯗꯨꯅ ꯕꯨꯜ ꯑꯣꯏꯔꯒ ꯄꯥꯟ ꯀꯥꯟꯗꯗꯤ ꯑꯋꯥꯕ ꯑꯁꯦꯡꯕ ꯆꯨꯝꯕ ꯇ꯭ꯔꯨꯠꯇꯣ ꯐꯪꯍꯟꯅꯤꯡꯉꯦꯕ ꯋꯤꯠ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯃꯗꯨꯒꯤ ꯏꯁꯦꯟꯁꯁꯤ ꯌꯥꯎꯔꯒ ꯐꯪꯀꯥꯟꯗꯗꯤ ꯃꯉꯣꯟꯗ ꯚꯥꯕꯣꯛꯁꯤ ꯈꯟꯕ ꯂꯤꯂꯥ ꯍꯥꯏꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏ ꯃꯤꯠ ꯄꯥꯊꯣꯛꯄ ꯃꯤꯠꯀꯤ ꯅꯥꯄꯟ ꯇꯦꯛꯅ ꯄꯨꯊꯣꯔꯛꯄ ꯑꯦꯛꯇꯔꯒꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯥꯡꯉꯛꯏꯕ ꯋꯥꯍꯩ ꯁ꯭ꯄꯤꯆ ꯔꯤꯖꯣꯅꯦꯟꯁ ꯗꯥꯏꯂꯣꯛ ꯗꯤꯂꯤꯕꯔꯦꯠ ꯇꯧꯔꯛꯏꯕ ꯑꯥꯔꯇꯤꯀꯨꯂꯦꯠ ꯇꯧꯔꯛꯏꯕ ꯋꯥꯍꯩ ꯔꯦꯊꯣꯔꯤꯛ ꯂꯩꯁꯦꯝ ꯐꯖꯕ ꯋꯥꯍꯩ ꯅꯥꯆꯣꯡꯕꯁꯤ ꯅꯥꯀꯣꯡ ꯇꯥꯕꯗ ꯄꯦꯜꯍꯟꯕ ꯃꯤꯠꯅ ꯅꯥꯀꯣꯡꯅ ꯑꯅꯤ ꯁꯨꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯨꯛ ꯊꯃꯣꯏꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯗꯤꯌꯦꯟꯁꯀꯤ ꯊꯃꯣꯏꯁꯦ ꯆꯥꯝꯊꯣꯛꯄ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯧꯊꯣꯛꯄ ꯇꯁꯦꯡꯅ ꯂꯩꯔꯀꯥꯟꯗꯗꯤ ꯂꯤꯂꯥꯒꯤ ꯉꯁꯥꯏꯒꯤ ꯃꯇꯥꯡ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯞꯍꯟꯒꯦ ꯅꯣꯛꯍꯟꯒꯦ ꯀꯤꯍꯟꯒꯦ ꯍꯥꯏꯁꯦ ꯍꯥꯞꯄ ꯌꯥꯔꯦ ꯆꯥꯝꯊꯣꯛꯑ ꯃꯇꯨꯡꯗ ꯍꯥꯟꯅ ꯆꯥꯝꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯀꯣꯛ ꯑꯗꯨꯗ ꯃꯥꯅ ꯀꯣꯛꯁꯤꯗ ꯑꯃꯨꯛ ꯃꯥꯏ ꯕ꯭ꯔꯦꯟꯁꯤꯗ ꯀꯣꯛꯁꯤꯗ ꯌꯧꯈꯤꯗꯣꯏꯅꯦꯕ ꯑꯣꯗꯤꯌꯦꯟꯁꯅ ꯌꯧꯔꯀꯥꯟꯗ ꯄꯣꯠ ꯑꯁꯤ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯂꯋꯔ ꯑꯦꯕꯗꯣꯃꯦꯟꯒꯤ ꯑꯦꯅꯔꯖꯤ ꯂꯩꯔꯤꯕ 에너지ꯗ 에너자이즈 ꯇꯧꯅ ꯑꯣꯗꯤꯌꯦꯟꯁ ꯂꯩ ꯃꯗꯨꯅꯤ ꯂꯤꯂꯥ ꯇꯧꯕ ꯃꯇꯝꯗ ꯃꯤꯠ ꯉꯥꯛꯇꯒꯤ ꯌꯥꯔꯛꯇꯦ ꯅꯥꯀꯣꯡ ꯈꯛꯇꯒꯤ ꯌꯥꯗꯦ ꯄꯣꯏꯟ ꯑꯍꯨꯝꯁꯤ ꯃꯤꯠꯅꯦ ꯅꯥꯀꯣꯡꯅꯦ ꯑꯗꯨꯗꯒꯤ ꯊꯃꯣꯏꯅꯦ ꯀꯣꯛꯅꯦ ꯀꯨꯝꯊꯈ꯭ꯔꯀꯥꯟꯗ ꯁ꯭ꯇꯣꯔ ꯇꯧꯈꯤꯕ ꯑꯣꯗꯤꯌꯦꯟꯁꯇ ꯃꯗꯨꯒꯤ ꯂꯤꯂꯥꯗꯨꯗꯤ ꯁꯨꯀꯥꯎ ꯀꯥꯎꯔ ꯐꯣꯔꯤꯕ ꯏꯅꯝꯃꯗꯣ ꯃꯗ ꯁꯥꯈꯤꯕ ꯏꯅꯝꯃ ꯁꯥꯈꯤꯕꯗꯣ ꯗꯤꯞꯁꯟꯗꯣ ꯄꯥꯟꯗꯨꯝꯗꯣ ꯍꯥꯏꯁꯦ ꯃꯤꯔꯣꯜꯁꯤꯡꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯂꯤꯂꯥ ꯈꯔ ꯎꯠꯈ꯭ꯔꯒ ꯊꯃꯣꯏ ꯍꯥꯟꯅ ꯆꯥꯝꯊꯣꯛꯇꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡꯁꯦ ꯍꯥꯟꯅ ꯆꯥꯝꯊꯣꯛꯇꯅ ꯊꯥꯖꯤꯜꯂꯨꯔꯗꯤ ꯄꯣꯠꯁꯦ
ꯆꯨꯁꯜꯂꯨ ꯌꯥꯗꯦ ꯌꯥꯝꯅ ꯁꯦ ꯃꯅꯨꯡ ꯍꯨꯠꯅ ꯍꯥꯏꯁꯤꯅꯤ ꯗꯤꯞꯂꯤ ꯄꯦꯅꯦꯇ꯭ꯔꯦꯠ ꯆꯪꯕ ꯉꯝꯗꯦ ꯉꯝꯗꯦꯕ ꯆꯥꯝꯊꯣꯛꯄ ꯆꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯃꯅꯨꯡ ꯍꯨꯠꯅ ꯄꯦꯅꯦꯇ꯭ꯔꯦꯠ ꯇꯧꯕ ꯄꯥꯁ ꯇꯧꯈꯤꯕ ꯉꯝꯃꯦꯕ Okay. ꯑꯗꯨꯅꯤ Samthok targadi manung hutna mi pining message to manung thinna yon ꯃꯊꯪ ꯄꯤꯍꯧꯔꯗꯕꯅꯤ ꯑꯃꯗ mathang question je ikeno lakcharage pandum da dum lakcharage pandum keno se khoi hairiba khoi ina ma hairiba lila si maming title hekta matam da masi ngasai chu haibi gre malem ngan bi hair memtom bi hena to ni hai pisu khanra mi haire adu sumaina khoi gi nupi haitare nupi gi character sida base to balila am oidore adu maru ina lead si pandum na dum oidore haibasi khanga matung sida isada kyam yam na masi ke haitare akiba phaubi khibra kari feeling lebi gi matang sai de लीला से हाइदी पूरा ममिंग सु इन मंथ होले मेन रोल सु इसान ओइ बितोरे करी खन बि की मतंग छि कशु याम थैदो पदि खंगदि इन मगी वारी से हानादि दुम खंगे हाइदी ओजार जिना समाय समाय तौ बलिला म लई अदु तौ हाइबि समाय न कैरेक्टर समाय न नंग न ओइगदौ न खोकदौ बनि हाइदी सिगी कैरेक्टर लाइन सिदा नंग नसाना वाखन सागचरगा मसाइगी अदु मुगी पोट तो नंग पुथोरो ओना सागे पोट अदि अखै ओजार जिन ताक मतम दसु अखै ओजागी प्रैक्टिकल ओइना डेमोन्स्ट्रेशन तौदेबा ओजागी ngसागी इन मसागतिबा पोतुदा हाउ टू कमाइना ओजाना थियोरी सिंगे ता आमतुंगदा ngसागी खोइना लौसलेदना मनुंगसिदा अदुबो हाइरिबि लासिगी हाइदि इनम हाइरिबि लासि इनम से इसादा थोनबिरबनिना इनम मगी सक्सेस एंड फेलियर से पांडुंगी मथक लोइ लेदिनेबा अदुना अदाई कांदा हाइदि इसादा निंगहनबा कीबा कुंबा दमाइ लेगिब्रा कमाइ तबि अदुगुंबदि याम का हेन अकीबदि लेगिदे हाबदि वरिदो हाना खंगबनिना ngसागी अइना दुम हाइदि दुम मान हाइवादा अइगी माइंडसिदा थम मतम दुम मथंग दुम थोक्सरि एबा मसाना हाइदि स्माइन तरो कांदा सिनी हाइ पोतो अदुदा याम का हेन कनो तौबु पाखतपो खोप अदुगुंबदि लेगिदे पाखतपो खोपदि लेखिदे अदुबु हाइरिबि लीलासरि इसा इथंदा नते मिंदु अइगी मथकदा थोनजबि वानी मयाम अखोइ कैरेक्टर मयाम यावरे आर्टिस्ट मयाम यावरे पुनमकी ओइबा अखोइ कॉम्बिनेशन सिना कोइ कंबाइन एफर्ट सिना लीलासि सक्सेस ओइनमिने हाबनि दुबु मतंग सिदा यमु अरुण लक्ष्मणी से अरुण लीलासि नुपीदा थोनगि तारगसु को खुगी होसा हाइ उजे हाइजखिबा कोइ मयाम जिगी कंबाइन एफर्ट नेति हारे अदुदा इसादा कोइ फीमेल ओरिएंटेड ओइबा स्टोरी अम ओइबनिना इसादा करी फाबि गेप्सन मेल गी का हाइदि थोइदोकपा कंट्रीब्यूशन हाइगद्रा एफर्ट से याम कन्ना मथौ तादेन खमबि करी हाबनि लीलासि गोइना कइनोने लीला हाइजु टीम वर्क ने अमना सोइबा तारे फनमा इनमना थोनगि तारगसु फीमेल गी केनोदा अदा अइ अमना कैरेक्टर को एक्ट तौमिनगद मेमतोमी सागदोइबदुगा अइना को एक्ट तौबिनो अइना हेक सोइरबा मा पुरा मुसिदोइबा ओके अदुना अइसु याम एफर्ट तौदबा यादे मागी सपोर्ट तौनना बिदा टीम वर्क आइसे एनी अमा सोइरबा लीला दु सुपा फजरोइबा हौजिकी हदकी इनम हाइबो पोसिदा कमाइ तौगेदा एनी कैरेक्टर खुदिमा मपांगल लोइ कल्ले मपांगा चप मागी एरिया अमखक थम्मियो अदुना अदु मपांगन कल्लिबा एरिया सिना मु मेन ओइरिबा कैरेक्टर ओइरिबा खोगी कइनो पांडुंगी ओइबा पोसिना मु कितंग हेंजबै वाने मागी सेंगना हाइ कांदा सिमा ग्लास अम ले अकोइबसे लेरिबा पोसेंसिना थम्मगा मा तुदनबो होनबदो अदुइ पोतु समानना मागी अकोइबसे खोइ मयाम तरो तासलगा दु पोटम खक सेमगिबनि ओके अकोइबदा लेरिबा मयाम सि स्ट्रांगली तौदबा यादे स्ट्रांगली तौदबा यादे सोलकपा तारगसु अइखोइना मागी दमक सपोर्ट तौदबा यादे सिगुम पोरमनि अदुना ओके अदु ओजा मतंग सैदा मु ओजा द लासनि अखोइ अयाम मणिपुरी सुमांग लीला सिंगसि अखोइ फैमिली द बेस तब फैमिली स्टोरी सिदगी सोंग होंदोक्तरे अदम फैमिली की एवरी अखोइ लीला पार्टी थोलकपा लीला सिंग हाइ तारे सही खुदिंग लीला से कोइ फैमिली द ओइना लोइ बेस तौरगा अदम लिसांग सिना फॉर द लास्ट सो मेनी इयर्स अदम तौ लेरे मसे ट्रैक चेंज तौ गमद्रे अमर मक्तबदे अमनी अदम यावी एक्सेप्शनल केसेस अदु अयाम फैमिली ओरिएंटेड गात ओरिसे मसे ट्रैक चेंज तौ दिसे मसे एक्सपेरिमेंट तौ बता नत्र अतोप ट्रैक त लीला से तौ मतम द सक्सेस रेट खितंग वालेन खंबी बरा करी हाबिन उजा फैमिली गात तौरिसे मसी ngasi miyam lila yengiba sumang lila yengba sidi along yamre lila yengiba audience singa sigi makasu yam poli haibadi kaithen da pot ama khak leidoriba miyam dugi apamba demand se miyam na family gi tholakpa issue problem sing se makhoi de yam naksanai haibadi punsiga yam naksan ba ingsa haiba reflect tawdo ado sumang lila ibasi hek ubada nungsu nungai ba ai sumang lila si khangdi
taseng I moida I'm not a teacher, I'm not a director. Just still now I'm a learner. What is the art? Performing arts kaino sumang lagi actors kaino study theory. Aina khange ka aina to buya banati. Masi experiment. Shumejiki bona hais. I koi ababa we need a good playwright for sumangila. Sumangila ge playwright ababa. I koi lepham toy. Mahak na playwright sina miyam gi pukning gi amadi wakal gi potsinga se puthorapda madu gi dimension nama mana hongna but new dimension ma he has to try to make to create a new dimension ano bu dimension dimension nama production dimension writing style theme se puthoningi ado kenona moi peacemaker sina lila ama mamangai da nupi gi thamoi nam toki madu ariba keno legend story mada based ka tobani madu nupi gi thamoi ni madu lila du achauba changyeng mai pae madu mai pak padagi sangit natak academy new delhi na moi lila group tu baton doroktana international art festival india gi duda moi si chatna lila si festival si utli miyam si madu achauba mai pak pam okay achauba mai pak pani ko experiment to matamda sometimes ko gi chanari but mayam gi yamna common tracks dagi kitang thayoga experiment ano ba ma try to matam da so mai pak pangami yamna su dynamic oigadamni dimension thiba ngaktana yadri mangona yaudori ba magi unique marin phunba potuni ana aidi am ready lilas puthoke have ready le aina pamisia waklon da changba society si tongan ba mi amagi character human feature mayam je yengba kuja leiriba changanaba adagi lengak longi semit longi adagi thuiba akitu jung haleiba akoida phawriba hainingba wa haibada chin meliba di thamoida di pangang da ngangiba mapan thuraga di ai kari uidu nu khangdaba sukumbagi awaba mayam se playwright amuna ubirabadi mana mari da khut tharak patar gadi ikoi ge Picasso gi cubism painting puthoido dumaina like that okay anova painting production to yani bese okay ozana zo habiyor oza akogi ozagi makhada ne koina hantak mu September sai gi ozagi haipata okay anova okay anova production production adi ngachai ozana hairiba somna zo haibiriba kaino sigi production style se anova potlam toraga akoi se taibong se mapuna chanbiragadi ozai makhada akoi jantak Vietnam gi international theater festival da akoi September sida chatna bi kana plan tawri okay moi se aina so aida local area da manipur di manipur gi poni do manipur gi irom ma singyu ngari yaude poti ba khoi myam aduga acting gi sinau myam su sumanga chiam pa me loina ma even manipur wang de la pa sumang la ji manipur sumang la ji yamna mapangan yam kan ba the center dagi circumference the energy is cha mane yen thore ni do mai che buk te lepaga ai di set yaw pote property yaw pote ai da hinga to we heli yu me to we heli kara ga ta ka khala li traffic stand to we lim ni adagi even aeroplane pa se lai mi jahaz thousand lai ni sumang ya da hap chanda ama ta leite ana masigi area yam dynamic oi pa platform amne ne ba aduna audience na su misang mikai na yeng pote ai koi rom da na he na ut khre ai koi rom da na wal na to mai che just an umbrella mo ina power si to raga suman na utpani ada anda ina mapanda somda oversea and abroad country da mo international theater festival experimental play ma with haide ye da yam noi jo ja ha tau si ai di ready ni Vietnam da pangthok da ko international theater festival amada hariba anuba production amo jagi ko peacemaker artist association na madu experiment toruni habni madu gidam to koi gi impact news ki site ki manipur miyam ki site ki koi gi ya paujal pijage adubu loisalak pasit aroi boina hariba ina ma hariba sahi sigi khwaidagi faraba lila sidagi aroi ba koi mate am khatang haitare enek to biramu arun amadi pandumani na tau
ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁꯤꯒꯤ ꯇ꯭ꯔꯦꯖꯤꯛ ꯁꯤꯟꯁꯤꯗꯩꯅꯤꯀꯣ ꯀꯞꯇꯣꯏꯁꯦ Okay. ꯑꯣꯗꯤꯌꯦꯟꯁꯇ ꯑꯉꯥꯡ ꯀꯥꯏꯔꯦ ꯃꯣꯏꯒꯤ ꯃꯥꯅ ꯑꯦꯅꯤ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯗ ꯀꯩꯅꯣꯗꯒꯤ ꯏꯁꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯔꯒ ꯃꯥꯁꯦ ꯀꯥꯏ ꯑꯗ ꯃꯥꯏ ꯅꯨꯄꯥꯗꯗꯤ ꯑꯁꯦꯡꯕꯗꯨ ꯑꯃ ꯍꯥꯏꯗ꯭ꯔꯦ ꯑꯩ ꯑꯜꯇ꯭ꯔꯥ ꯁꯥꯎꯟ ꯔꯤꯖꯜꯠꯁꯦ ꯄꯨꯔ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯔꯀꯥꯟꯗ ꯃꯥꯅ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯃꯥꯅ ꯍꯥꯏꯔꯦ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯣ ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯐꯠꯇꯕ ꯑꯣꯏꯔꯦ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯃꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦꯗ ꯗꯣꯛꯇꯔꯅꯕꯨꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯅ ꯑꯣꯏꯔꯝꯃꯣꯏ ꯑꯍꯦꯟꯕ ꯊꯕꯛ ꯈꯔ ꯁꯣꯏꯗꯅ ꯁꯨꯔꯝꯒꯅꯦꯅ ꯍꯥꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗ ꯍꯪꯒꯦꯅ ꯈꯜꯂꯤꯅꯤ ꯌꯦꯡꯉꯨ ꯔꯤꯖꯜꯠꯁꯤꯗ ꯎꯔꯤꯕ ꯗꯥꯛꯐꯝꯁꯦ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯩꯁꯟꯈꯤꯕꯒꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯤ ꯗꯣꯛꯇꯔꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯁꯨ ꯀꯩꯝꯇ ꯍꯪꯕꯤꯒꯅꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯉꯥꯛꯇꯅꯤ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯍꯥꯛꯄꯨ ꯇꯥꯃꯣꯒꯤ ꯋꯥꯍꯪ ꯑꯃꯅ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯇꯥꯃꯣ ꯃꯇꯝ ꯑꯃꯗ ꯅꯆꯤꯜ ꯅꯧꯄꯥꯗꯪ ꯂꯩꯔꯤꯉꯩꯗꯗꯤ ꯏ ꯃꯁꯦꯜꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯃꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯈꯤꯅꯤ ꯇꯥꯃꯣꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯌꯦꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯅꯤ ꯑꯗꯨꯅ ꯇꯥꯃꯣꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯒꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯋꯥ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯗꯕ ꯃꯣꯃꯣꯟꯇ ꯅꯣꯛꯇꯅ ꯂꯩꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯌꯨ ꯇꯥꯃꯣ ꯃꯦꯝꯇꯣꯝꯕꯤ ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯅꯪ ꯑꯩ ꯁꯛꯈꯪꯅꯈꯤꯕꯗꯣ ꯌꯥꯝꯅ ꯁꯦꯡꯉꯤꯅꯦ ꯃꯦꯝꯇꯣꯝꯕꯤ ꯇꯥꯃꯣ ꯅꯨꯄꯥ ꯅꯣꯡꯌꯥꯏꯅ ꯗꯣꯛꯇꯔ ꯇꯝꯕꯗ ꯑꯩꯉꯣꯟꯗ ꯁꯦꯟ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯄꯥꯡꯁꯤ ꯍꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯍꯥꯏꯈ꯭ꯔꯕꯣ ꯅꯪꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯄꯥꯕ ꯅꯣꯡꯌꯥꯏꯒ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯇꯦ ꯃꯦꯝꯇꯣꯝꯕꯤ ꯄꯥꯕꯗꯣ ꯌꯥꯝꯅ ꯁꯣꯜꯂꯦ ꯑꯩ ꯉꯁꯤ ꯄꯥꯕꯒꯤ ꯌꯨꯝꯗ ꯆꯪꯉꯝꯕꯅꯤ ꯄꯥꯕꯗ ꯁꯦꯟ ꯈꯔ ꯊꯝꯃꯝꯃꯦ ꯅꯣꯡꯌꯥꯏꯒꯤ ꯁꯦꯟꯁꯨ ꯑꯩꯅ ꯊꯥꯈ꯭ꯔꯦ ꯃꯦꯝꯇꯣꯝꯕꯤ ꯄꯥꯕꯒꯤ ꯌꯨꯝꯗꯣ ꯅꯣꯡ ꯂꯣꯏꯅ ꯌꯨꯗꯨꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯨꯝꯂꯧ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯐꯪꯗꯦ ꯑꯩꯅ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯐꯝ ꯊꯣꯜꯍꯜꯂꯕꯅꯦ ꯅꯪꯅ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯥꯕꯒꯤ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯎꯔꯅꯤ ꯃꯦꯝꯇꯣꯝꯕꯤ ꯇꯥꯃꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯨ ꯁꯤ ꯀꯞꯀꯅꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯅ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯕꯗꯨꯗꯒꯤ ꯍꯦꯟꯒꯗꯕ ꯅꯠꯇꯕ ꯁꯤꯕ ꯇꯥꯃꯣ ꯀꯞꯀꯅꯨꯁꯦ ꯂꯥꯛꯑꯣ ꯑꯩꯅ ꯑꯣꯐꯤꯁ ꯊꯦꯡꯅ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ Okay, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯏꯟꯇꯦꯟꯁ ꯑꯣꯏꯕ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯑꯅꯤꯃꯛꯁꯨ ꯑꯗꯨꯝ ꯂꯤꯂꯥ ꯑꯁꯤꯒꯤ ꯏꯃꯣꯁꯟꯗ ꯑꯗꯨꯝ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯑꯩꯈꯣꯏ ꯑꯦꯛꯇꯔꯁꯤ ꯇꯧꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯖꯥ ꯔꯥꯖꯦꯟꯗ꯭ꯔ ꯑꯃꯗꯤ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯗꯤꯞꯁꯟꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯃꯗꯤ ꯑꯦꯛꯇꯔ ꯑꯅꯤꯕꯨ ꯊꯥꯒꯠꯆ ꯐꯣꯡꯗꯣꯛꯆꯔꯤ ꯑꯄ꯭ꯔꯤꯁꯤꯌꯦꯠ ꯌꯣꯔ ꯖꯣꯏꯅꯤꯡ Okay, thank you very much. ꯃꯁꯤꯗ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯗꯤꯁꯟ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯗ ꯀꯥꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯑꯥꯏ ꯗꯤ impacttvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ www.facebook.com/impacttvmanipurda ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯀꯣꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ. With that, this is Raj Rongthambam signing out. See you same time next time at prime time. Have a good night.